ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯈꯩꯅ ꯉꯥꯍꯩ ꯏꯆꯥꯁꯤ ꯑꯣꯛꯇꯦꯅ ꯉꯥꯍꯩ ꯂꯩꯔꯨꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯉꯥꯍꯩꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅꯗꯤ ꯉꯥꯍꯩꯁꯦ ꯑꯩꯈꯣꯏꯒꯤ ꯎꯄꯨ ꯉꯥ ꯑꯁꯣꯝꯗꯩ ꯂꯥꯛꯄꯅꯤꯅꯀꯣ ꯍꯤꯗꯥꯛ ꯆꯥꯏ ꯈꯣꯠꯂꯤ ꯐꯠꯇꯦꯗꯤ ꯍꯥꯏꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯨ ꯌꯥꯎꯕ ꯕꯕꯥꯁꯨ ꯁꯣꯜꯂꯃꯤꯅ ꯑꯗꯩ ꯑꯉꯥꯡꯈꯩꯁꯨ ꯃꯔꯨꯁꯨ ꯌꯥꯎꯗꯕꯅꯤꯀꯣ ꯉꯥꯍꯩꯁꯦ ꯌꯥꯝ ꯄꯥꯝꯕ ꯑꯉꯥꯡꯈꯩꯅꯁꯨ ꯑꯩꯁꯨ ꯄꯥꯝꯃꯦ ꯑꯗꯣ ꯃꯔꯨꯁꯨ ꯌꯥꯎꯗꯕꯅꯤꯅ ꯉꯥꯍꯩꯗ ꯑꯗꯨꯝ ꯂꯩꯌꯦ ꯑꯌꯥꯝꯕꯅ ꯉꯥꯍꯩ ꯄꯥꯝꯖꯕꯗꯨꯒ ꯃꯔꯨ ꯌꯥꯎꯗꯕꯗꯨꯒ ꯍꯥꯏꯇꯥꯔꯦꯅꯦ ꯍꯨꯏꯁꯨ ꯁꯤ ꯆꯥꯔꯤꯅ ꯇꯥꯏꯒꯔꯁꯨ ꯂꯨꯝ ꯂꯩꯔꯦ ꯑꯗꯩ ꯃꯤꯅꯨ ꯃꯌꯥꯝꯁꯤꯁꯨ ꯌꯦꯡꯉꯨꯁꯤ ꯃꯤꯅꯨ ꯉꯥ ꯂꯩꯔꯦ ꯃꯅꯝ ꯇꯥꯕꯗ ꯂꯣꯏ ꯂꯨꯝ ꯂꯩꯔꯦ ꯄꯨꯖꯥꯔꯤ ꯂꯥꯛꯑꯣꯅꯦꯍꯦ ꯁꯦꯅꯦꯍꯦ ꯇꯥꯕ꯭ꯔꯣ ꯁꯥꯟꯇꯧꯕꯤ ꯄꯨꯖꯥꯔꯤꯗ ꯅꯝꯃ ꯂꯣꯏ ꯉꯥ ꯂꯩꯔꯝꯁꯤꯗ ꯉꯥ ꯄꯨꯖꯥꯔꯤꯗꯣ ꯍꯥꯎꯅ ꯊꯣꯡꯉꯒ ꯉꯥꯁꯦ ꯍꯦꯛꯇ ꯎꯠꯂꯧꯁꯦ ꯅꯪ ꯁꯦꯝꯕ ꯌꯥꯝ ꯍꯩꯗꯥꯏꯅꯦ ꯁꯤꯁꯦ ꯌꯥꯝ ꯆꯥꯎꯗꯕꯅꯤꯗ ꯃꯆꯥꯅꯤ ꯀꯩꯅꯣ ꯑꯩ ꯉꯝꯖꯔꯔꯣꯏꯁꯤꯗꯤ ꯃꯆꯤꯟꯅ ꯃꯌꯥꯝ ꯉꯁꯤ ꯆꯥꯕ ꯑꯣꯛꯇꯦꯗ ꯍꯥꯏꯌꯦꯅ ꯑꯉꯥꯡꯈꯩꯗꯤ ꯂꯣꯏ ꯄꯤꯖꯒꯦꯅ ꯀꯦꯖꯤ 3.5ꯅꯤ ꯈꯔ ꯍꯦꯟꯕꯅꯤ ꯅꯣꯏ ꯑꯉꯥꯡꯈꯩ ꯅꯣꯏ ꯑꯣꯛꯇꯦꯗ ꯍꯥꯏꯔꯦ ꯃꯤꯅꯨ ꯑꯣꯏꯒꯁꯦ ꯉꯁꯤꯗꯤ ꯄꯦꯟꯅ ꯄꯤꯖꯔꯒꯦ ꯃꯤꯅꯨ ꯆꯥꯔꯣꯁꯦ ꯆꯥꯔꯣ ꯃꯤꯅꯨ ꯆꯥꯔꯣ ꯂꯥꯛꯑꯣ ꯁꯦ ꯎꯔꯕ ꯀꯤꯕ꯭ꯔꯥꯁꯦ ꯉꯥ ꯎꯍꯧꯕꯗ ꯆꯤꯛꯄꯗꯤ ꯂꯥꯏꯔꯦ ꯀꯤꯔ ꯆꯠꯈ꯭ꯔꯦ ꯁꯦ ꯄꯨꯖꯥꯔꯤꯅ ꯍꯧꯖꯤꯛ ꯉꯥ ꯈꯔ ꯁꯦꯝꯕ ꯑꯩ ꯈꯨꯠ ꯌꯦꯠ ꯌꯥꯗꯦꯕ ꯈꯨꯠ ꯌꯦꯠ ꯇꯨꯁꯜꯂꯨꯕꯒꯤ 이붕어 거 삼촌 ꯀꯔꯤ야 ꯁꯥꯝꯇꯝꯗ ꯑꯩ ꯈꯨꯠꯁꯦ ꯌꯦꯠꯁꯦ ꯇꯨꯁꯜꯂꯨꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯌꯩꯕ ꯌꯥꯗꯦ ꯍꯥꯏꯕ 그러게 ꯀꯩ ꯇꯨꯏꯁꯟ ꯀꯩꯗꯧꯔꯕ ꯍꯥ ꯅꯇꯥꯎ ꯂꯥꯛꯏꯅ ꯗꯗꯥ ꯀꯧꯔꯣ ꯉꯥ ꯁꯦꯝꯅꯕ ꯗꯗꯥ ꯀꯧꯔꯣ 네 삼촌아 ꯑꯩ ꯄꯤꯛꯇ꯭ꯔꯨꯗ ꯇꯨꯏꯁꯟ ꯆꯠꯅꯤ ꯍꯥꯏꯔꯒ ꯅꯃꯥꯟꯅꯕꯒ ꯆꯠ ꯂꯩꯔꯦ ꯇꯨꯏꯁꯟ ꯁꯨꯇꯤ ꯊꯥꯔꯕꯕ ꯀꯩꯅꯣ ꯁꯤ ꯇꯥꯏꯒꯔꯁꯤ ꯉꯥ ꯆꯥꯅꯤ ꯂꯨꯝꯃꯤ ꯑꯩꯈꯣꯏ ꯇꯥꯏꯒꯔꯁꯤ ꯃꯔꯝ ꯃꯣꯛꯈ꯭ꯔꯕ ꯃꯌꯥꯝꯁꯤ ꯉꯥ ꯁꯦꯝ ꯀꯛꯊꯔꯦ ꯁꯣꯛꯀꯅꯤꯍꯦ ꯑꯩꯁ ꯀꯩ ꯅꯝꯃꯨ ꯀꯩꯅꯣ ꯌꯨꯝꯒꯤ ꯃꯤꯕꯨ ꯀꯩꯅꯣ ꯁꯤꯅ ꯍꯌꯦꯡ ꯈꯥꯒꯦ ꯍꯥꯏꯔꯣ ꯀꯥꯎꯅ ꯍꯦ ꯂꯣꯏ ꯆꯥꯊꯣꯛꯇꯧꯅꯤ ꯀꯩꯅꯣ ꯆꯣꯛꯀꯅꯤ ꯑꯩꯗꯤ ꯃꯌꯥꯝ ꯈꯨꯠꯁꯦ ꯌꯦꯠꯇꯦ ꯇꯨꯁꯜꯂꯨꯕꯗꯩ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯏꯆꯥꯅꯨꯄꯥ ꯍꯣꯏ ꯁꯦꯝꯍꯜꯂꯝꯃꯦ ꯁꯣꯛꯀꯅꯤꯅꯦꯍꯦ ꯑꯁꯣꯝꯗꯩ ꯁꯔꯨꯒꯤ ꯃꯤ ꯃꯊꯛꯇꯣ ꯂꯦꯟꯗꯗꯧꯅꯤꯅꯦ ꯊꯝꯄꯥꯛꯇꯣ ꯂꯩꯇ꯭ꯔꯕꯕ ꯃꯤꯒꯤ ꯃꯉꯛꯁꯝ ꯁꯔꯨ ꯑꯀꯟꯕꯅꯤꯅꯦ ꯑꯗꯣꯝꯗꯒꯤ ꯑꯃꯨꯛ ꯀꯛꯊꯒꯗꯧꯅꯤ ꯃꯤ ꯊꯥꯡ ꯑꯊꯧꯕꯅ ꯊꯝꯄꯥꯛꯇꯨ ꯊꯤꯔꯨꯒꯦ ꯍꯥꯏꯗꯤ ꯑꯗꯨ ꯌꯥꯔꯣꯏꯅꯦ ꯅꯪꯒꯤꯗꯣ ꯉꯥꯗꯣ ꯆꯥꯎꯔꯕꯅꯤ ꯇꯧꯏꯅꯦ ꯑꯃ ꯀꯩꯅꯣꯗ ꯍꯥꯟꯅ ꯇꯧꯔꯣ ꯈꯔ ꯆꯪꯕ ꯖꯒꯥꯗ ꯌꯥꯝ ꯇꯧꯔꯣ ꯊꯝꯄꯥꯛꯇ ꯊꯥꯡ ꯑꯆꯧꯕꯗ ꯊꯦꯜꯂꯨꯆꯣ ꯅꯃꯥꯗ ꯃꯤꯅꯨꯗꯒꯤ ꯆꯥꯗꯧ ꯉꯥꯏꯔꯦ ꯑꯁ ꯆꯥꯛ ꯃꯨꯜꯂꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯁꯤ ꯐꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝꯒꯁꯦ ꯐꯖꯕꯅꯤꯀꯣ ꯅꯪꯅ ꯈꯔ ꯊꯝꯃꯤꯉꯩꯗ ꯍꯥꯡꯗꯣꯡꯅ ꯂꯥꯛꯑ ꯆꯠꯈꯤꯅꯤꯀꯣ ꯁꯦ ꯃꯤꯅꯨ ꯑꯅꯤꯁꯤ ꯉꯥ ꯆꯥꯏ ꯇꯧꯕꯗꯩ ꯉꯥ ꯎꯕꯗꯩ ꯀꯤꯔ ꯂꯣꯏ ꯍꯟꯗꯣꯛꯑ ꯂꯩ ꯃꯣꯏꯗꯤ ꯍꯦꯟꯅ ꯆꯥꯎꯔꯝꯕꯗꯨꯗꯀꯣ ꯁꯦꯝꯃꯣ ꯐꯖꯅ ꯁꯦꯝꯃꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯇꯧꯔꯁꯤ ꯁꯤꯡꯒꯥꯒ ꯐꯖꯅ ꯊꯣꯛꯇꯅ ꯇꯧꯔꯣ ꯄꯨꯖꯥꯔꯤꯁꯤ ꯉꯁꯤꯗꯤ ꯏꯆꯦ ꯁꯧ ꯂꯥꯡꯕꯒꯤ ꯃꯆꯤꯟꯒꯁꯨ ꯆꯥꯎꯊꯣꯛꯏꯅꯦ ꯑꯁ ꯑꯩꯗꯤ ꯄꯨꯖꯥꯔꯤ ꯏꯁꯧ ꯂꯥꯡ ꯊꯣꯡꯉꯦꯁꯦ ꯆꯥꯛꯀꯁꯦ ꯊꯤꯕꯐꯥꯎ ꯂꯣꯏꯔꯤꯁꯤ ꯀꯧꯕꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯁꯤ ꯑꯩ ꯀꯩꯅꯣ ꯍꯧꯗꯣꯡ ꯃꯌꯥꯝꯁꯤꯅ ꯀꯩꯅꯣ ꯉꯣꯡ ꯇꯧꯏ ꯃꯌꯥꯝꯁꯤꯅ ꯀꯩꯅꯣ ꯆꯦ ꯃꯌꯥꯝꯁꯤ ꯌꯥꯗꯦ ꯆꯥꯛꯐꯥꯎ ꯊꯤꯔꯗꯤ ꯀꯧꯔꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯑꯁ ꯀꯩꯅꯣ ꯉꯥꯍꯩ ꯈꯨꯇꯨ ꯉꯁꯥꯏ ꯉꯥꯗꯨ ꯄꯨꯖꯥꯔꯤ ꯇꯧꯏ ꯀꯩ ꯆꯦꯡꯒꯨꯝ ꯆꯥꯒꯩ ꯎꯇꯤ ꯑꯁ ꯀꯩ ꯇꯧꯏ ꯌꯥꯗꯦ ꯇꯣꯛꯄꯅꯤ ꯀꯩꯅꯣ ꯐꯅ ꯍꯩꯒꯨꯝ ꯇꯧꯏ ꯄꯨꯖꯥꯔꯤꯁꯤ ꯀꯩꯅꯣ ꯏꯁꯧ ꯂꯥꯡꯉ ꯊꯣꯡꯉꯗꯤ ꯀꯅꯥꯅ ꯌꯥꯎꯗꯣꯏꯅꯣ ꯃꯇꯨꯝꯒꯗꯣ ꯑꯝꯇ ꯎꯗ꯭ꯔꯦ ꯇꯧꯏꯁꯤ ꯌꯦꯡꯉꯨꯅꯦ ꯀꯩ ꯇꯧꯏꯁꯤ ꯌꯦꯡꯉꯨꯅꯦ ꯑꯣꯏ ꯁꯔꯕꯅꯥꯁ ꯉꯥ ꯉꯥꯛꯇꯅꯦ ꯑꯗꯨꯕꯨꯗꯤ ꯉꯥ ꯉꯥꯛꯇ ꯑꯣꯏꯕ ꯊꯤꯌꯣ ꯄꯨꯖꯥꯔꯤ ꯉꯁꯤꯗꯤ ꯏꯁꯧ ꯂꯥꯡ ꯇꯧꯔ ꯊꯣꯡꯕꯗ
sâu làng bởi vì là sắc cái đồ ôm có tôi nhỉ không ạ nhang thùng bởi lỗ nó thùng rồi ạ hòn gì đi chứ khi là cái năng là thần đây ra tôi đã ai cho nên được bởi kìa ngay ra rồi nó sẽ mà muốn gì của tôi salad mà từng người Này, mà ngay giờ có một tấm nó thuộc ngoài đây nhỉ? ồ thì ngay chỉ có của tôi là ngay chỉ có của tôi này bây giờ to xin rằng là have sa sạc tí lôi sâu lằng làm tí lôi rồi này tôi đây thì còn dùng gì sạc của già thì gì sạc cũng biết cũng mấy gì năm đã quy ngay gì năm hồ làm đấy để xí gì cái này sống nó vậy phải đâu bên đi thì hapo cái hapo tu tu sa sẽ chỉ cái tăng hapo hào bên chứ bây giờ này hình dạng của hapo rồi đấy chứ rồi bây giờ Khang gì đó ai? ngàn lối thùng qua cái đó cái khá mu hay nghe khácเลยmấy bây giờ tôi bây giờ lùi cái này bạc khắp mấy như này còn hay là đi ngang cái bây giờ cái này tôi này tôi ya đi bây giờ này tôi khácเลยcái này tôi cây nó sẽ lấy tôi cây nó anh nuôi cái hồng chỉ là cái nuôi niệm mà anh nuôi cái hồng chỉ lấy nó nên nghe pi gì mày để xài mà sao tao khăn gì nó thế à Nuôi giống Phật không có gì vậy? Phật không được thì thấy là Secret vậy. ada itu. Thấy đi là vậy đó. Sisa. Te cobro sih. Lùi đi. Hmm.